नहा अमा चही तरागी फादोक पीख्रे इम्फाल की उरीपोक चैराब कोर्ट कम्प्लेक्स लेबा फास्ट ट्रैक स्पेशल कोर्ट नंबर 1 मणिपुर था असिगी कुनगा तरुक लाउथोकीबा जजमेंट अमसुंग ऑर्डर अमदा मसागी चही तरुक खक्ता ngairibi nupi macha amabu thabal chongphamdagi puthokलाga इकाई खुमनबा मांगन बिखिबगी मरा लेरे हाइदुना लाउथोक्रबा नहा अमगी सेंटेंस हियरिंग ngarang pangthokibaga loinana mahakpu IPC section 366A amasung POCSO Act section 6 ki makhada tongan ba sahi singi fadok pikhre fadok ani sigi manungda POCSO Act ki makhada mangonda pikhiba fadok ki matam sahi tara nei adum moinamak fadok ki matam animak chap manana chatminagadabani haikheng court asida ngarang pangthokiba sentence hearing gi matungin na fadok pikhre banaha dugi maming irengbam taibangan ba sahi kungani pan apokpa ai ibom sa kawe mayang Imphal police station gi manung chanba phobak chau awang leikai dagi nei court ngarang pangthokiba sentence hearing da mahaki fadok ki matam lauthokiba ga loinana fine oina lupa lising manga punna lupa lising tara gi senfam singsu pina bakhangan khe karigumba fine gi senfam asi pidrabade fadok ki matam tha ahum sangdok tungna punna tha taru ki matam sangdokani hai kheng adumoina mak mahakpu hana case asiga mari leinana faduna jail da thamlakiba chahi amaga tha ama numit kuni gi matam kaktharaba matungda ngarang dagi hauraduna mahakumja lising ani kuntra gani thoigi me tara fauba jail da leigadabani hai re amaromda victim moiribe nupi macha ase hojik class 5 tamli haibaga loinana mahakna mayong nariba khudong chadaba singi yengladuna rehabilitation treatment gi damak sel gi tengbang oina victim family की compensation वैना CRPC की section 357A की मखादा लुपा लाख अमगा लिसिंग यांखै की सेंफम मणिपुर लेंगांग न पीनबा रिकमेंड तौखे सेंफम असि ngarang पीरिबा सेंटेंस ऑर्डर असि फंगलबा मतुंग नुमित कुंथ्रानि की मनुंग द पीगदबनि हाइना सु खंगनखे पनबा याबदे ngarang दगी न चही मंगा रोम की ममांग मार्च कुनगा मापन 2018 की नुमिदांग पुंग 10 गा मिनिट 10 गा मंगा रोम तारकपदा फौबाक चाउ अवांग लेकाई की मफम अमदा थाबल सोंगबा याउरिबा पिकलिबि नुपि मचा सिबु mahakna thabal chongphamdagi namduna puthokraga labuki mafam amada namduna ikai khumnaba mangan bikhibaneng ngarangi sentence hearing the prosecution ki maikei the special public prosecutor M Bisamborna lepkheng